Masi phongkiba tongan-tonganba pauchesing amadi social media dagi lokhutjaba pau khara update puduna lakchari ahanbada maru oiba pau Nagagi khunja singna kuki terrorist ki su chatnariba terrorist ani fare hairi MU da exam hall da ojan nupana mahiroi nupi machada body search torpagi matangda atoba ihau horakre Nagagi lamda kuki gi homeland semnaba thorang lokalakpa yaroi haina TNL na warning tokre security force ka khut thongnabada NNCN ke Y fraction gi lanni amam laikhidre designated camp masing hanthabada khudong chadaba laigani haina Jongmi council na akanba wafam thamlagli thangna thinbadagi soklaba nupa adu layengba pubagi mahuta wahang pahang tawkiba video namkiba khudingma police na phagalagani haikre Myanmar da Jundana control tawriba saruk asi chada kunmathoi khaktamak ngaisilakle khunja singda kihan khangan bagal loinana imungda changlakuna pochai munnaba honaramba mioi mari khunja singna fare salai mihata chenari ba khudingmak chap manana ahakpa dandi pibiu haina apokwa mamana apil torakle Manipur da India gi literacy rate tara subada leire Mizoram na makokta laikre Hauzik pau sandokna pijari Nagagi khun Thonglang atongba senapati da kuki terrorist marina sangsilaklaga mioi ama phuraba matung mobile munge tawbadagi naga khunja singna fare hairi pharaba mioi sing aduda terrorist ani yauri pharaba sing adudi Thonglen Thousem son of Sailun of Taikhong village Lamang Kipgen son of Alal of Songpijang village Sugi Kedar amani Lamithang son of Alan of Songpijang village Lamithan son of Henset Songpijang hairiba mioi mari asi phakibani hairi Makha tarakpada social media da yawol ihau haina ming thonba Facebook account asidagi asumna post tawrakli Ningtamba hanjinnabagi sangsilliba ningtam yawol khongchat asida aikhoi nawhaunana anoba wakhalon anoba lalong amada hongduna ningtam lanjang asi mapung phana pukhatlaba matam khaktada yeknaba Indiana lepa leitana pirakliba loinam laingaki akanba sapu singbu mayokna duna kangleipakpu ningtambagi lambida khong thangjin hanba ngamgani maram aduna aikhoi yawolup singna amuka hena kathokpaga loinana ningtam yawol ihau gi achumba liklamda chatuna Niyoiba kayabu thajaba thamanbagi damakta anoba matamga chunaba wakhalon amasung lalong kaya puthokuna ningtam yawol ihau chathaba mathau yamna tare ningtam yawol ihau asigi miyamgi asumna leitaba yade karigumba miyamga pau gef kuina leinarabadi sangsilliba national cause asida haidoknabagi masak oirakpa yai yawolup singna chathariba ningtam ihau asigi asengba yanglen sarudi political ideology ni ihau asi mai pakna sangsinba ngamnabagi damakta afaba research afaba analyze achumba assessment da yumpham oiduna research work kaya tawba mathok tarakli maram aduna leibak miyambu wakhal tahanduna sangsilliba ningtam yawol ihau asida mayon pihanduna pumnamaki apunba ningtam lanjang ama sangsinbata yawol ihau mai pakani amadi ningtamba manaba khunai ama haiba panthung adu soidana phangba ngamgani MU gi exam hall da oja nupana mahiroi nupi macha singda body search tawrai haibagi ihodagi charangnaba thokre mahiroi singda mawong tadaba thabak chatharaki haina charge tawrakliba Manipur University gi Department of Teachers Education gi mahiroi nupi macha singna phongdorakpagi matung inna tha asigi tang marida B Education second semester exam pangthokpada flying squad oina lakiba MCA department gi oja nupa anina mahiroi nupi macha singda exam hall manungda oja nupi leina body search tawrakhibani adubu achumba wayel ama phangnabagi damakta khongjang changsinbani thigatlaga suspend tawraba natraga termination tawgadabani hairakli MU gi authority gi maikaidagi phongdorakpada inquiry tawba hokre inquiry report nong nini da laklaba yai maduda achum aran khangba ngamgani madugi matung inna thabak paikhatkani phongdorakli tungda mahairoi singna MU authority ga punna warisu sanakhre loinarapa oja nupi amaga makhoi na lakpa matamda akhoi gi satra singna exam iringai manungda tawhaidaba thodong khara chathharamle exam iringai manungda
ꯑꯩꯈꯣꯏ ꯏꯁꯥꯗ ꯍꯥꯏꯔꯝꯗꯅ ꯇꯨꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯖꯔꯒꯤ ꯄꯣꯀꯦꯠ ꯍꯨꯝꯖꯜꯂꯛꯄ ꯕ꯭ꯂꯦꯖꯔꯒꯤ ꯄꯣꯀꯦꯠ ꯁꯥꯏꯠꯇ ꯅꯠꯇꯅ ꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯄꯥꯜꯂꯤꯕ ꯄꯣꯀꯦꯠ ꯐꯥꯎꯕ ꯃꯈꯣꯏꯅ ꯍꯨꯝꯖꯜꯂꯛꯈꯤ ꯑꯩꯈꯣꯏꯒꯤ ꯑꯌꯥꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯁꯤꯒꯤ ꯊꯧꯑꯣꯡꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨ ꯎꯠꯂꯤꯕꯅꯤ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯖꯈ꯭रे ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯧꯈꯠꯄꯤꯌꯨ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯑꯗꯨꯕꯨ ꯇꯥꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯗꯩꯁꯤꯗ ꯇꯤꯜꯂꯤꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯁꯤꯡ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯄꯥꯎꯆꯦꯒꯤ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔꯒꯤ ꯅꯥꯒꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯀꯨꯀꯤꯒꯤ ꯂꯝ ꯏꯟꯆꯤ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯅꯥꯒꯥꯒꯤ ꯂꯝꯗ ꯀꯨꯀꯤꯒꯤ ꯍꯣꯝꯂꯦꯟ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ TNLꯅ ꯋꯥꯔꯅꯤꯡ ꯇꯧꯔꯛꯂꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯥꯒꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯀꯨꯀꯤꯒꯤ ꯂꯝ ꯏꯟꯆꯤ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯍꯥꯏꯅ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡ TNLꯅ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜꯅ ꯈꯪꯍꯜꯂꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯂꯣꯡꯃꯤꯁꯤꯡꯗꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥꯁꯤꯡꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤꯒꯤ ꯍꯣꯝꯂꯦꯟ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄ ꯌꯥꯔꯣꯏ ꯀꯨꯀꯤ ꯍꯣꯝꯂꯦꯟ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯁꯤꯡꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯁꯦꯝꯅꯕꯒꯤ ꯃꯇꯥꯡꯗ ꯄꯨꯈꯠꯂꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯅꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯗ ꯀꯨꯀꯤꯒꯤ ꯍꯣꯝꯂꯦꯟ ꯁꯦꯝꯅꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯗꯔꯕꯥꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯀꯨꯝꯖꯥ 1939ꯒꯤ ꯁꯦꯞꯇꯦꯝꯕꯔ 7 ꯑꯃꯁꯨꯡ ꯀꯨꯝꯖꯥ 1994ꯒꯤ ꯖꯨꯂꯥꯏ 12ꯗ ꯊꯣꯛꯈꯤꯕ ꯁ꯭ꯇꯦꯟꯗꯤꯡ ꯑꯣꯄꯟ ꯄꯜꯂꯗꯨꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯉꯥꯛꯇꯅꯤ ꯀꯨꯀꯤꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯒꯦ ꯍꯥꯏꯔꯕꯗꯤ ꯅꯥꯒꯥ ꯚꯤꯂꯦꯖꯀꯤ ꯆꯤꯐꯀꯤ ꯑꯌꯥꯕ ꯂꯧꯕꯒ ꯂꯣꯏꯅꯅ ꯍꯥꯎꯁ ꯇꯦꯛꯁ ꯊꯤꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤꯁꯤꯡꯗ ꯔꯤꯂꯤꯐ ꯐꯟ ꯅꯠꯇ꯭ꯔꯒ ꯔꯤꯐ꯭ꯌꯨꯖꯤ ꯐꯟ ꯄꯤꯕꯒꯤ ꯋꯥꯐꯝꯁꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯆꯦꯔꯣꯜ ꯑꯃꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯍꯥꯏꯅꯁꯨ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡ TNLꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯛꯈꯤꯕ ꯔꯤꯐ꯭ꯌꯨꯖꯤ ꯔꯤꯂꯤꯐ ꯐꯟꯗꯒꯤ ꯃꯇꯥꯡꯗ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯨꯝꯖꯥ 1964ꯒꯤ ꯃꯦ 15ꯗ ꯀꯨꯀꯤ ꯆꯤꯐꯁꯤꯡꯒꯤ ꯃꯤꯐꯝ ꯑꯃ ꯀꯧꯗꯨꯅ ꯃꯦꯝꯕꯔ 5ꯅ ꯁꯥꯕ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤ ꯔꯤꯂꯤꯐ ꯀꯃꯤꯇꯤ ꯁꯦꯝꯈꯤ HT ꯄꯛꯀꯥꯡꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯕ ꯀꯃꯤꯇꯤ ꯑꯗꯨꯗ ꯊꯥꯡꯈꯣꯂꯨ ꯍꯥꯎꯀꯤꯞ ꯑꯃꯗꯤ ꯖꯥꯡꯍꯦꯡ ꯀꯤꯞꯒꯦꯟꯅ ꯃꯊꯪꯁꯤꯅ ꯚꯥꯏꯁ ꯆꯤꯌꯔꯃꯦꯟ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯈꯤ ꯑꯇꯣꯞꯄ ꯃꯦꯝꯕꯔ ꯑꯅꯤ ꯑꯗꯨꯗꯤ ꯍꯥꯎꯈꯨꯂꯨꯟ ꯍꯥꯎꯀꯤꯞ ꯑꯃꯁꯨꯡ ꯍꯣꯡꯉꯝ ꯍꯥꯎꯀꯤꯞꯅꯤ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KNO ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ UPFꯅ ꯅꯥꯒꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯀꯨꯀꯤꯒꯤ ꯑꯦꯟꯁꯦꯁꯇꯔ ꯂꯦꯟꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯨꯀꯤꯁꯤꯡꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯔꯦꯀꯣꯔꯗ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯄꯨꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯀꯨꯀꯤ ꯍꯣꯝꯂꯦꯟ ꯁꯦꯝꯅꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄꯅꯤ ꯀꯨꯀꯤꯁꯤꯡꯗꯤ ꯕꯔꯃꯥꯗꯒꯤ ꯂꯥꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯈꯤꯕꯅꯤ ꯃꯐꯝ ꯇꯣꯏꯅ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯒ ꯈꯨꯟꯗꯥꯕ ꯀꯨꯀꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯐꯝꯁꯤꯡ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯀꯌꯥꯃꯔꯨꯝ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ NNCN KYAꯒꯤ ꯐ꯭ꯔꯦꯛꯁꯟ ꯂꯥꯟꯃꯤ ꯑꯃ ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯑꯣꯏꯔꯤꯕ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯂꯣꯡꯗꯤꯟ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯈꯣꯒꯂꯥ ꯑꯃꯗꯤ ꯂꯥꯆꯥꯡꯆꯦ ꯚꯤꯂꯦꯖ ꯑꯅꯤꯒꯤ ꯂꯣꯟꯅꯕꯗ ꯊꯣꯛꯈꯤꯕꯅꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝꯅ ꯈꯣꯟꯁꯥ ꯕꯥꯇꯥꯂꯤꯌꯟꯒꯤ ꯀꯝꯄꯅꯤ ꯑꯣꯄꯔꯦꯇꯤꯡ ꯕꯦꯁ COBꯒꯤ ꯇꯤꯝꯅ ꯈꯣꯒꯂꯥ ꯑꯃꯗꯤ ꯂꯥꯆꯥꯡꯆꯦ ꯚꯤꯂꯦꯖꯀꯤ ꯑꯦꯔꯤꯌꯥꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯂꯤꯉꯩ ꯃꯥꯡꯖꯧꯅꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅꯁꯨ ꯍꯟꯗꯨꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯈꯨꯠ ꯊꯣꯛꯅꯈꯤꯕꯅꯤ ꯍꯥꯏꯔꯤ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩꯔꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ NNCN KYA ꯐ꯭ꯔꯦꯛꯁꯟꯒꯤ ꯂꯥꯟꯃꯤ ꯑꯃ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ ꯂꯣꯏꯅꯅ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯁꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥꯁꯨ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯒ꯭ꯔꯨꯞꯀꯤ ꯗꯦꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ ꯃꯁꯤꯡ ꯍꯟꯊꯍꯟꯅꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤꯕ ꯑꯁꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯔꯒꯅꯤ ꯋꯥꯐꯝ ꯑꯁꯤ ꯈꯔ ꯇꯞꯅ ꯈꯟꯅꯅꯤꯡꯉꯤ ꯑꯗꯨꯕꯨ
ꯁꯨ ꯑꯦꯛꯁꯇꯦꯟ ꯇꯧꯕꯒꯤ ꯋꯥꯐꯝꯗꯤ ꯌꯥꯔꯤꯃꯈꯩ ꯊꯨꯅ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯖꯧꯃꯤ ꯀꯥꯎꯟꯁꯤꯜꯅ ꯁꯦꯟꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯖꯧꯃꯤ ꯀꯥꯎꯟꯁꯤꯜꯅ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ (MHA) ꯑꯃꯁꯨꯡ ꯁꯨ ꯒ꯭ꯔꯨꯞꯀ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯥꯎꯟꯁꯤꯜ ꯑꯁꯤꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯁꯤꯗ UPF ꯖꯧꯃꯤꯗ ꯃꯁꯤꯒꯤ ꯗꯦꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ 3ꯒꯤ ꯃꯅꯨꯡꯗ 2 ꯃꯨꯊꯠꯅꯕ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯂꯦ꯫ ꯗꯦꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡ ꯑꯗꯨ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯍꯥꯡꯕ ꯀꯦꯝꯞꯁꯤꯡꯅꯤ꯫ ꯀꯦꯝꯞꯁꯤꯡ ꯑꯗꯨꯗ ꯀꯦꯝꯞ ꯃꯨꯚꯟꯂꯥꯏ, ꯃꯥꯎꯟꯠ ꯁꯤꯅꯥꯏ ꯑꯃꯁꯨꯡ ꯐꯥꯏꯕꯥ ꯀꯦꯝꯞꯅꯤ꯫ ꯀꯦꯝꯞ 3ꯒꯤ ꯃꯅꯨꯡꯗ 2 ꯃꯨꯊꯠꯅꯕ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯄ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯧꯃꯤ ꯃꯤꯌꯥꯝ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡ ꯀꯦꯝꯞ 3 ꯑꯁꯤ ꯍꯧꯖꯤꯛ ꯐꯪꯁꯟ ꯑꯗꯨꯃꯛ ꯇꯧꯕꯅ ꯃꯨꯊꯠꯄꯗ ꯈꯨꯗꯣꯡꯆꯥꯔꯣꯏ ꯍꯥꯏꯕ ꯋꯥꯔꯦꯞ ꯂꯧꯔꯦ꯫ ꯀꯦꯝꯞꯁꯤꯡ ꯑꯁꯤ ꯃꯤꯖꯣꯔꯥꯝꯒ ꯇꯥꯏꯅꯕ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯀꯦꯝꯞꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯀꯦꯝꯞꯁꯤꯡ ꯂꯩꯔꯝꯕ ꯃꯐꯝ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯅꯟ-ꯁꯨ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯁꯥꯟꯇꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯃꯔꯝꯗꯤ ꯗꯦꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯦꯗꯔꯁꯤꯡꯅ ꯉꯝꯈꯩꯗ ꯃꯤꯇꯣꯞꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯅꯕ ꯉꯥꯛ-ꯁꯦꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯩꯕꯨꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯥꯡꯒ ꯈꯨꯟꯖꯦꯝꯗ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯂꯩꯁꯥꯕꯤ ꯑꯃꯅ ꯊꯥꯡꯅ ꯊꯤꯟꯕꯗꯒꯤ ꯂꯩꯃꯥꯏꯗ ꯑꯣꯜꯂꯒ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯑꯁꯣꯛꯄ ꯑꯗꯨꯕꯨ ꯅꯨꯄꯥ ꯈꯔꯅ ꯋꯥꯍꯪ-ꯄꯥꯎꯍꯪ ꯆꯠꯊꯗꯨꯅ ꯂꯩꯕ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯅꯝꯂꯒ ꯂꯩꯊꯣꯛꯄꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯐꯥꯒꯗꯧꯔꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯍꯥꯏ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯨꯄꯥ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯂꯝꯂꯒꯗꯤ ꯍꯤꯡꯂꯝꯕꯁꯨ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯊꯥꯖꯩ꯫ ꯂꯩꯃꯥꯏꯗ ꯑꯣꯜꯂꯒ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯕ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯕꯤꯕꯒꯤ ꯃꯍꯨꯠꯇ ꯁꯤꯕꯒꯤ ꯃꯇꯝ ꯉꯥꯏꯍꯟꯕꯗꯧꯅ ꯊꯣꯛꯈꯤꯕꯗꯨ ꯁꯥꯊꯤꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯂꯧꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯁꯃꯟ ꯇꯧꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯊꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯀ꯭ꯋꯥꯀꯩꯊꯦꯜ ꯀꯣꯟꯖꯦꯡ ꯂꯩꯀꯥꯏꯗꯒꯤ ꯄꯤꯡꯀꯤ ꯀꯧꯏ꯫ ꯃꯍꯥꯛꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗꯒꯤ ꯂꯩꯁꯥꯡꯊꯦꯝ ꯃꯩꯇꯩ ꯁꯂꯥꯏ ꯊꯤꯌꯥꯝ ꯆꯍꯤ 12 ꯀꯧꯏ꯫ ꯍꯧꯈꯤꯕ ꯆꯍꯤ 2012ꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯀꯨ ꯇꯧꯅꯗꯨꯅ ꯁꯛꯇꯤ ꯄꯥꯏꯁꯤꯟꯈꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣ-ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯑꯥꯔꯝ ꯁ꯭ꯇꯔꯒꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯥꯗ 92ꯗꯤ ꯔꯥꯏꯕꯦꯜꯁꯤꯡꯅ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯂꯩꯈ꯭ꯔꯦ꯫ ꯆꯥꯗ 38ꯅ ꯔꯦꯕꯦꯜꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯦꯔꯤꯌꯥ ꯑꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯔꯤ ꯑꯗꯨꯒ ꯁꯛꯇꯤ ꯄꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯖꯒꯥ ꯑꯁꯤꯅ ꯆꯥꯗ 12 ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯅ BBCꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯥꯔꯀꯥꯟ ꯑꯥꯔꯃꯤ ꯔꯥꯈꯥꯏꯟꯒꯤ ꯁꯥꯎꯊ ꯋꯦꯁꯇꯔꯟ ꯀꯣꯁꯇꯦꯜ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯇꯥꯎꯟꯁꯤꯞ 13ꯀꯤ ꯃꯅꯨꯡꯗ 14 ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯐꯟꯅ ꯀ꯭ꯌꯥꯎꯀꯥꯐꯩꯌꯨꯗ ꯄꯥꯏꯈꯠꯂꯤꯕ DC ꯄꯣꯔꯠ ꯇꯥꯎꯟ ꯑꯁꯤꯁꯨ ꯔꯥꯏꯕꯦꯜꯁꯤꯡ ꯑꯁꯤꯅ ꯂꯧꯁꯤꯟꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯤ꯫ ꯄ꯭ꯔꯣꯚꯤꯟꯁ ꯀꯦꯄꯤꯇꯦꯜ ꯑꯃꯗꯤ ꯁꯦꯇꯣꯋꯦꯒꯤ ꯕꯦꯛ ꯇꯥꯎꯟ ꯄꯣꯔꯠ ꯑꯃꯗꯤ ꯃꯅꯥꯎꯏꯟ ꯁ꯭ꯃꯣꯂꯔ ꯇꯥꯎꯟ ꯑꯁꯤꯅ ꯈꯛꯇꯃꯛ ꯑꯥꯔꯃꯤꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯂꯩꯔꯤ꯫ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯏꯊꯅꯤꯛ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯃꯤꯁꯤꯡꯗ ꯄꯥꯏꯁꯤꯜꯂꯝꯕ ꯖꯒꯥ ꯀꯌꯥ ꯂꯦꯞꯇꯅ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯑꯥꯔꯀꯥꯟ ꯑꯥꯔꯃꯤꯅ ꯆꯤꯟ ꯁ꯭ꯇꯦꯠꯀꯤ ꯄꯥꯂꯦꯇꯣꯋꯥꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯔꯤꯚꯔ ꯔꯣꯗ ꯖꯪꯁꯟ ꯇꯥꯎꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯈ꯭ꯔꯦ꯫ ꯀꯥꯆꯤꯟ ꯍꯦꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯥꯔꯃꯤꯅ ꯁꯤꯄꯨꯋꯦ ꯑꯃꯗꯤ ꯄꯥꯋꯥ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯗꯨꯅ ꯁꯄ꯭ꯂꯥꯏ ꯂꯥꯏꯟ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯏꯅꯥꯒꯤ ꯔꯤꯌꯔ ꯑꯥꯔꯊ ꯀꯝꯄꯦꯅꯤꯁꯤꯡ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯆꯥꯎꯅ ꯑꯃꯥꯡꯕ ꯀꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯆꯥꯎꯅ ꯂꯩꯔꯦ꯫ ꯀꯩꯕꯨꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯥꯡꯒ ꯀꯣꯟꯖꯦꯡꯗ ꯊꯣꯛꯈꯤꯕ ꯈꯠꯅ-ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯒ ꯀ꯭ꯋꯥꯀꯩꯊꯦꯜ ꯀꯣꯟꯖꯦꯡ ꯂꯩꯀꯥꯏꯗꯒꯤ ꯂꯣꯏꯇꯥꯝ ꯄꯤꯡꯀꯤ ꯆꯍꯤ 10 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯂꯝꯅꯤꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟ ꯒꯣꯕꯤꯟꯗꯖꯤ ꯔꯣꯗꯇꯒꯤ ꯃꯩꯇꯩ ꯁꯂꯥꯏ ꯊꯤꯌꯥꯝ ꯆꯍꯤ 12 ꯀꯧꯕ ꯑꯃ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯃꯥꯟꯅꯅ ꯑꯍꯛꯄ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯑꯄꯣꯛꯄꯤ ꯁꯂꯥꯝ ꯀꯔꯨꯅꯥꯅ ꯄ꯭ꯔꯦꯁꯇ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯃꯤꯍꯥꯠ ꯑꯗꯨꯗ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯈꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯊꯥꯖꯕ ꯌꯥꯎꯈꯤꯗꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯔꯀꯥꯔꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯦꯞ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟ ꯃꯈꯥ ꯇꯥꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯂꯩꯉꯥꯛꯅ ꯈꯪꯕꯤꯌꯨ꯫ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯛꯄ ꯆꯍꯤ 2ꯒ ꯊꯥ 2 ꯐꯥꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 1,238 ꯔꯣꯝ ꯍꯥꯠꯈꯤꯕ, ꯌꯨꯝ 10,000 ꯔꯣꯝ ꯃꯩ ꯊꯥꯈꯤꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏ 70,000 ꯍꯦꯟꯕꯅ
internally displaced person oyankiba tamthiraba tawdoktuda maram oiraga lengak londa chauna ahongba lakle khunai londa achouba chaithing piri state ki economy lekha tahankre irang asigi waroisin purakpagi mahuta asum sangdoktuna thamba haibasina manipur gi chawkhut thorang amasung miyam pumnamak laira talagani maram aduna state asida leriba intellectual kyana ing tappa phibam ama puraknaba yamna akanna kanna hainari haribo wafam asimak India government su pandam oiri hana sunariba phurup animak michang oiba civil society organization sing Ministry of Home Affairs ki team hanjin wari sanaduna wathok sing asi loisinna bokhonari masidagi hendokduna hana sunabada mapung oiba thaudang lokhiba kangbu mayam amagasu kokhatuna wari sanaba laikre India government su athuba matamda irang loisinduna tangdu leitaba phibam ama lehennaba yamna kanna honabagi khudam uba fangi adumakpu kihan khangallaga oirabasu mi hatpada sijinnaba lotuna thamba khuchu kulaising puthokhanba leptri chabun phagali tambaki lamdagi singtha ningai oiba mawongda yamlaba khuchu kulaising noma kangdana phagali singtha chitha nantha hoba khara natana ayamba kulaising lokhatkhre haiba fawbu yare singdasu operation chathaba yaroi nongmai phagatpa yaroi haina phanayamna hajarabasu haujikti chabun phagatpa ure maitei amasung kuki gi masak naiba miyoi kayamarum irang asiga mari leinana phagatpasu laikre irang thorakiba matamda asawba natraga makoi gi phurup kannabani haiduna nongmai pairaga gunda tawkibasing adu noma gi asum phagalakpa leptabana naha kaya ama leitana yumda tumba ngamlagani haiba thajade leibak asi lobo ikai khunaba oibanina mathang phagalakpani masida makoi gi phurup sing aduna yaningde haiduna nongma ninikak protest toromba natana makoibu logi makhayatagi satpa ngamlaroi haibasi loina khangminaraba wafamni Laibak asigi oina iba paba ngamba miyoi masingi khwaidagi yamna leiba state sing makok thangba khanbada Manipurna tara subada laikre World Population Review WPR gi matung inna literacy rate khwaidagi wangba state Mizoram na oiri Mizoram gi literacy rate asi chada 98.2 ni Lakshadweep gi chada 97.3 Nagaland na chada 95.7 Kerala gi chada 95.3 Meghalaya gi na chada 94.2 Tripura gi chada 93.7 Chandigarh gi chada 93.7 Goa gi chada 93.6 Pondicherry gi chada 92.7 amasung Manipur gi na chada 92 khaktamak oiri literacy rate khwaidagi nemba state amasung union territory singdi Andhra Pradesh na chada 72.6 Bihar na chada 74.3 Madhya Pradesh ki chada 95.2 Rajasthan gi na chada 75.8 Jharkhand gi na chada 96.7 ngakpigani 76.7 Telangana gi na chada 76.9 Uttar Pradesh gi na chada 78.2 Chhattisgarh gi na chada 78.5 Ladakh gi na chada 81 amasung Jammu and Kashmir gi na chada 82 ni report asigi matung inna Manipur gi apunba missing Langol Game Village Zone number 3 da hangduna leiba alternate housing complex relief camp ta changrapam loduna leiba Moregi IDP ama masagi anabana maram oraga laikhidre hari laikhidraba miyak adudi ningthaujam Jotin apokwa laikhidraba ningthaujam amubi More Turel wangma laikai ward number 7 dagi ni hari mahak si More dagi lanjilaktuna imung manungga loinana relief camp asida changrapam loduna lairakibani mahak matam kuinadagi masagi kini animak fail oiduna naduna lairakpadagi relief camp asida leina hospital da chatuna ana layeng chathaduna matam sangna lairakibani Bisnupur district ki thanga konjeng da thangna thinbadagi laikhidraba metei salai thiam gi asiba hakchang rims ki moktagi imung manung da lokre hiram sigi matang da sana konung maira paibi secretary Yunam Ibi Yaimena phongdokibada thokiba thodok asi miyoi kharana loktunaraga chathakibani haibada yamna mayek sengle chatminakiba pumnamak adu laikhidraba nupa macha asiga khangna chanaba ngaktani makhoi pumnamak police ta surrender tawre haibagi pawsu phangle masida government na henba miyeng sangbiduna senabu pumnamak puthokpiduna chapchaba chairak phanganbiyu haina appeal torakle aroiba pawda lengak sembada boycott togani haibagi wafam BJP Manipur Pradesh na pawkhum pikhidre ruling party oireba BJP gi legislature singna president rule thamliba Manipur state ta anoba sarkar ama semnaba tharang tawriba asida
ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯀꯨꯀꯤ ꯖꯣ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯕꯤꯖꯦꯄꯤꯅ ꯊꯧꯔꯥꯡꯂꯤꯕ ꯁꯔꯀꯥꯔ ꯁꯦꯝꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯕꯣꯏꯀꯣꯠ ꯇꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯅ ꯂꯥꯎꯊꯣꯛꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯦ ꯁꯔꯗꯥ ꯗꯦꯕꯤꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯃꯤ ꯈꯪꯅ ꯀꯨꯀꯤ ꯖꯣ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯗ ꯁꯄꯣꯔꯠ ꯇꯧꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯀꯤꯝꯒꯤ ꯗꯤꯀ꯭ꯂꯦꯔꯦꯁꯟ ꯑꯁꯤ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯀꯤ ꯏꯂꯦꯛꯇꯤꯕ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯜ ꯑꯃꯒꯤ ꯃꯈꯥꯗ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯨꯀꯤ ꯖꯣ MLA 10ꯒꯤ ꯃꯅꯨꯡꯗ 8 ꯑꯃꯗꯤ ꯕꯤꯖꯦꯄꯤꯒꯤ ꯇꯤꯀꯦꯠꯇꯒꯤ ꯀꯥꯔꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯃꯔꯣꯝꯗ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ 125ꯔꯛ ꯁꯨꯕ ꯗꯥꯛꯇꯔ ꯁ꯭ꯌꯥꯃꯥ ꯄ꯭ꯔꯁꯥꯗ ꯃꯨꯈꯔꯖꯤꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗ ꯌꯥꯎꯕ ꯂꯥꯛꯈꯤꯕ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯦ ꯁꯔꯗꯥ ꯗꯦꯕꯤꯅ ꯄꯥꯎꯃꯤꯁꯤꯡꯅ ꯍꯟꯗꯛ ꯀꯤꯝꯅ ꯊꯝꯂꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯅ ꯅꯥꯊꯩꯗꯨꯅ ꯆꯠꯈꯤ꯫